ꯃꯇꯝ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯔꯦꯜꯋꯦ ꯕ꯭ꯔꯤꯖ ꯑꯣꯏꯔꯝꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯊꯣꯡ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯔꯦꯜꯋꯦ ꯕ꯭ꯔꯤꯖ ꯑꯣꯏꯔꯝꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯊꯣꯡ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯂꯧꯕꯁꯤꯡꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2021ꯗ ꯀꯨ ꯇꯧꯗꯨꯅ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯂꯩꯔꯛꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟ ꯍꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯨꯟꯇꯥ ꯑꯥꯔꯃꯤꯒꯤ ꯁ꯭ꯄꯣꯛꯁꯄꯥꯔꯁꯟ ꯖꯣꯃꯤꯟ ꯇꯨꯟꯅ ꯚꯤꯗꯤꯑꯣ ꯑꯃꯗ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯈꯤꯕꯗ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ (TNLA) ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ (PDF)ꯅ ꯃꯥꯏꯟ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯒꯣꯛꯇꯦꯛ ꯕ꯭ꯔꯤꯖ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯅꯥꯒꯥꯂꯦꯟꯗꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯕꯨ ꯉꯁꯤ 22 ꯁꯨꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯥꯎ, ꯑꯪꯒꯥꯃꯤ, ꯂꯣꯊꯥ, ꯔꯣꯡꯃꯥ ꯑꯃꯁꯨꯡ ꯁꯨꯃꯤ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯣꯏꯔꯤꯕ ꯀꯝꯃꯤꯇꯤ ꯑꯣꯟ ꯔꯤꯚꯤꯌꯨ ꯑꯣꯐ ꯔꯤꯖꯔꯚꯦꯁꯟ ꯄꯣꯂꯤꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤꯗꯦ꯫ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯁꯨꯇꯣꯁ ꯀꯨꯃꯥꯔꯅ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯕꯨ ꯊꯕꯛ ꯄꯥꯏꯕ ꯑꯃꯁꯨꯡ ꯑꯔꯣꯟꯕ ꯉꯥꯛꯄꯒꯤ ꯋꯥꯁꯛ ꯂꯧꯈꯤ꯫ UNCꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯗꯤꯜꯂꯤꯗ ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯀꯧꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯂꯨꯆꯤꯡꯕ ꯅꯥꯒꯥ CSOꯁꯤꯡꯒꯤ ꯇꯤꯝ ꯑꯃ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 11ꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯗ UNCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯝꯁꯟ ꯔꯦꯃꯩ, ꯑꯟꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ TH ꯑꯝꯇꯦꯁꯥꯡ, ꯃꯔꯤꯡ ꯅꯥꯒꯥ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ CH ꯄ꯭ꯔꯤꯁꯤꯂꯥ ꯊꯤꯌꯨꯃꯥꯏꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2028 ꯐꯥꯎꯕꯗ ꯏꯝꯐꯥꯜꯒ ꯂꯩꯕꯥꯛꯀꯤ ꯑꯇꯩ ꯃꯐꯝꯁꯤꯡꯒ ꯔꯦꯜꯋꯦ ꯂꯝꯕꯤ ꯁꯝꯅꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ 2028 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯏꯝꯐꯥꯜꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒ ꯔꯦꯜ ꯂꯝꯕꯤ ꯁꯝꯅꯍꯜꯂꯒꯅꯤ ꯍꯥꯏꯅ ꯅꯣꯔꯊ ꯏꯁꯠ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ ꯆꯤꯐ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯑꯣꯐꯤꯁꯥꯔ ꯀꯄꯤꯟꯖꯜ ꯀꯤꯁꯣꯔ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯥꯏꯖꯣꯜꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯝꯅꯕꯒꯤ ꯁꯔꯚꯦ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯍꯟꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯕꯨ ꯅꯣꯛꯍꯟꯅꯕꯒꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯐꯥꯒꯤ ꯇꯧꯕ ꯇꯥꯔꯕꯁꯨ ꯑꯈꯟꯅꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯍꯟꯕ ꯌꯥꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯍꯟꯕ ꯍꯥꯏꯅ ꯊꯝꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝ ꯑꯣꯏꯔꯕꯁꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯄꯤꯕ ꯍꯛꯁꯤꯡ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯈꯟꯖꯕ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯆꯕ ꯁ꯭ꯇꯦꯠ ꯍꯥꯏꯕꯗꯨ ꯑꯣꯏꯗꯕꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯂꯩꯉꯥꯛꯆꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯆꯠꯅ ꯄꯊꯥꯞꯀꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯊꯝꯂꯒ ꯂꯩꯍꯜꯂꯛꯄꯅꯤ꯫ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯆꯥꯕ ꯑꯣꯏꯔꯕꯁꯨ ꯃꯔꯝꯁꯤꯡ ꯑꯗꯨ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛ ꯂꯨꯆꯤꯡꯕ ꯈꯔꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯖꯕ ꯃꯤꯍꯨꯠꯁꯤꯡꯒꯤ ꯍꯛ ꯐꯪꯍꯟꯗꯕꯗꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯠꯇ꯭ꯔꯤꯕ ꯑꯁꯤ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕ ꯉꯝꯅꯕꯒꯤ ꯁꯛꯇꯤ ꯃꯉꯣꯟꯗ ꯂꯩꯈꯤꯗꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯔꯕꯁꯨ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯏꯔꯣꯏꯍꯟꯕꯒꯨꯝꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯅꯩꯅꯕ ꯌꯥꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯖꯔꯕꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯇꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯄꯤꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯡ ꯍꯪꯂꯤꯕ ꯋꯥꯍꯪꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯃꯠꯄꯤꯔꯕꯗꯤ, ꯂꯣꯏꯅꯅ ꯍꯛꯁꯤꯡ ꯑꯗꯨ ꯐꯪꯍꯟꯕꯤꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯛꯇꯤ ꯑꯗꯨ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯗꯒꯤ ꯇꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ, ꯍꯛꯁꯤꯡ ꯃꯠꯄꯤꯗꯨꯅ ꯊꯝꯂꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯄ ꯊꯝꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯗꯒꯤ ꯇꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯪꯖꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯒꯤꯗꯃꯛ ꯏꯁꯥꯒꯤ ꯑꯣꯏꯖ ꯑꯣꯏꯊꯣꯛ ꯐꯪꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯐꯪꯂꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯒꯤ ꯐꯝꯕꯥꯛ ꯀꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯍꯛ ꯑꯗꯨ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯍꯛ ꯐꯪꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯄꯤꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝ ꯃꯤꯍꯨꯠ ꯑꯣꯏꯕꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯧꯕꯗ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯅꯤꯡꯗꯦ ꯍꯥꯏꯅ ꯄꯥꯎꯅꯤꯜ ꯈꯨꯜꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ꯫ ꯀꯥꯟꯄꯨꯔꯗ ꯆꯍꯤ 22 ꯁꯨꯔꯕꯤ BBAꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯀꯣꯂꯦꯖꯇꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁ꯭ꯇ꯭ꯔꯦ ꯗꯣꯒꯅ ꯆꯤꯛꯄꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯥꯏꯒꯤ ꯐꯤꯚꯝ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗ꯭ꯔꯦ, ꯂꯣꯏꯅꯅ 13 ꯐꯣꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫
Karang Primary Health Center da tarba doctor amadi staff singna hapta amada numit nini natraga humni dagi hena laktriba si khulla si khunja singa si makhoi lakpa numit sing khakta da nagani haiba leibra haina desamna wahang hanglakle andro dagi Nupimacha ani mamanabi gi mayum da satkane haina thokiba dagi thiba khangdana leirakhiba ado ngarang thanga ithingi mafam amadagi arambai tengol unit 63 thanga gi thawmi singna thengnaraktu tekta kaiduna imung manugi mioi singda sinarakre Hariba Nupimacha ani adu matau karamna thangada leramlibano loinana kanaga lakhibano haiba khangbangam dre makhoi ani hoje class 9 tamlibi mahairoi ni haire loinana Nupimacha ani asi yumdagi thokibadagi thengla phawa halaktre haiba khanglakpadagi arambai tengol da pau piduna thihalakibane 80 unit singna magi koliba area singda thiba humbagi thabak chathaduna lakibane 80 unit 63 ithingna koliba mafam amada nganang numidang pung nipan lom tabada Nupimacha ani du thengna khibane haire tungda 80 unit singi mioi sing amadi imung manungi mioi sing laktuna Nupimacha ani du tekta kaiduna khusina khibane haire UGC na Psychology, Nutrition amasung Elite Health ke online course thingjenkre laiba asda lairiba tongan ba university amadi college singna Psychology, Nutrition, Microbiology amadi Biotechnology na singba healthcare ka mari lena ba subject sing online course to we aro haina University Grants Commission UGC na phongdokre Manipur ki Paddy Set Certified taunaba Agricultural Ministry na Tripura da khangankre North East ki oina Paddy Set Certified taubagi lairiba Tripura da yum thangnariba Mizoram amasung Manipur ki Paddy Set sing Certified taunaba Bharat Sarkar ki Ministry of Agriculture ki maikai khanghalakle haina Tripura ki Agriculture and Farmer Welfare Minister Ratanlal Natna phongdokre Tripura si North East state sing da Paddy Set Supply Chain Support taubagi achoba thodang lauribane Ministry of Agriculture ki maikai Tripura ga lonariba state sing da nauna puthopa phauge variety sing certification bagi thaba ase sinaraga lakhibane loinana state sing asida phauthok hengat hananaba amasung export taunaba khudong chaba sing adu lehanaba thabak thorom kya sinari bane Tripura ge agriculture minister Ratanlal Natna makhatana haikibada phaudi sing ase agriculture products sing marang kaina puthokna bagi dama khwaidagi maroiba backbone amani phaudi amabu certified tawba haibase phaudi adugi standard moisture content amasung Laina tina da gingak thopangambagi chang adu yenglaga lepi Manipur amasung Mizoram asi yamna toina Paddy Set authenticity gi matangda khudongsa da bakya mayok nabana maram poiraga sahi gi oina phauthok puthofagi chang ase nemi haidi Wathok ki waroi se leitre makhai tang dolai taba porakpa ngamloi haina thamlakle India government na Manipur wathok ki warosin ama porakna ba miyam gi punsi mahausa gi phibam da hanjal hanna ba hona kadabani wathok ki warosin porakna ba popular government bo animated suspension na matam sangna president role thamjin ba haibasi democracy bu lana lamjing ba amani malem gi lebak sing gi manung da khwaidagi chawba democracy satpa lebak nei singthana li ba leba asagi awang nongpo ki aroi bangam khai state Manipur da illegal immigrant terrorist singna apun bagi saktam thugaina ba landarak pada India government gi lusingbo singna sahi ani hena lila yengbagum leiba haibase peningai oide masina maram oiraga sahi cha kaya dagi apun bagi saktam ngaktuna lakleba Manipur gi miyamna landarak ba sing khakta natana leiba asigi mayai lamda lengak oige Thawai pang liba lusingbo singda su pendaba lehaliba se afaba khudam nate watho asigi matang da India government lauriba thong ase nakalani gi marakta angam tanabagi muknabada imunai mutanaduna songthoraklaba matamda irang maranai oina nemjakhini haibagi thawong sathaba oirabadi wathoke warosin kaidongoi da poropangam loi leibak thugaina ba landarakliba maraiba masa singna khangu thakta punsi bikhamnakraba singi masa masu masin manau mari mata singi Mafamda laman kumning bagi wakal po handana ba honaduna khonglai thuna warosin puraktuna ne tabu punsida hanjil hanba mathautai terrorist singna mayumakai mai thadopi khraba mihathina hatopi khraba victim family singi awabo khonglai thuna kokhanna bagi thorang lokhalabadi saina kholgi awaba kharamakai kokhanba ngamgane awaba tarba miyam adu masagi mayumda hanjinba ngamhandana matam sangna thamba haibasi awabada awaba piba oibana pendaba amadi laman khongingbagi wakal hena pohalakpa haibasina loikham naidaba wathoki anoba lamthok ama makha samtharaknabagi maram oirakani hauzik thokliba wathok asigi amicable solution ama poraknaba honabana lengaki asingba amadi asumba thausil oigani lamthok asigi warosin poraklaba matung laibaki apunba saktam amadi yelawmi singi tungi punsirolda
Makha tana yekai thugaiba amadi misimina ama ata thohandanaba war footing da thabak lokhatpa mathau tai lengak na mitok sing masa thangdoktuna makhoi gi maramdamda halan khinaba NRC thabakta onthokpa National Highway Protection Force thamba ngamkhai gi asepa sambal khaba popi thaba amadi drug lalonba sing thingnabagi logi oiba akanba serak piba yauna ngamkhai lansinduna lanjena rakhiba sing maramdamda halan khinaba singba sing athubada thabak onthokpa mathau tai illegal immigrant narco terrorist sing lamdam asigi lemaidagi maru phangna muthatri makai Manipur yauna North East state singi miyamgi punsirol tangdu leitan hingba ngamloi loinana leba asigi security da singnabagi saitheng sing kokhan basang ngamloi haiba sini haina phongdoklei